Kuki ki shutdown matam kaktana sangdokre. Kuki inpi Manipur Kim amadi Kuki Jo ki tongan ba civil society organization singna state asida Kuki Jo singna khundaba mafam singda chatharakiba total shutdown matam ki oina sangdoklamba matungda ngarang ahing nungyai matam kaktana sangdokre. Total shutdown si Kuki Puruki mioi ahum hat kibagi asumba wayal panghalo amadi masakhangdaba singna Kuki Puruki mioi phakraba ngasi phawba thadokna laidiba sing thadora uhaina chatharakibane. Shutdown asida emergency medical emergency healthcare service media farsen amadi security ga mari lenaba singna chatoka sin tawbadadi yagani haina serol asina makhata na phongdorakle. Nakala maromda masakhangdaba singna phajan khraba matung ngasi phawba mafam khangdana laidiba Nakala maromdana masak khangdaba singna phajan khraba matung ngasi phawba mafam khangdana laidiba miyosing thadora u haina taphau khunda khunja singna wakan mifam setatnakhre haidi. Kuki volunteer ni singlaba mari Phare hari ngarang police CRPF amasung AR gi combined force na P molding amasung leilon baiphai gi intervillage road tagi khulai paiba village volunteer group ki kadar ni singlaba mioi mari Phare hari Phare basingdi kangsuk ki patbung khuldagi thangkhomang khongsai sahi yangkhai mathoi new kaitel manbi gi mongbung tongne dagi psycholet khongsai sahi nipu lunmen thang dimngai sahi kongatare amasung Kam Gaulal Khongsai Sahi Kuntra ni Hade, Akoi Maribak Selmon Bam Sung Kuchukolai Paiduna Crime Sing Satabada Senaba, Mio Sing ni Hina Sing Naba Sing ni Hade. Litanda no may kapna but Tingbang Andre Numidang Dagi Ahing Pauba Kapna Kre, Amasokle Hade. Ngaranumidang Pauba Okul District Litan PS na Konba Mapam Sing the Labor Singi Purbanigi Marta on Sinaduna no may kapna bagi Tau Doctorak Libasi Sahi Sigi Haukiba. February taret ki numidang da litan sarai khongda tangkol amasung Kuki Purup anigi yu thaksilaba mioi kharagi marakta thokiba khana chainaba thodokta gi makha samdarakibane sera sida amu hanangana numidang pung maparom tarakpada litan PS na konba mongkot chefu amasung lengang sing gi marakta noi maru amaka pagi makhol miyamna ta ki haina police tagi phangba paw na hairi nomai ka pagi makhol ta karpasu matung da ngahak makha taraktana leraklaba matung numidang pung tararom tarakpada amuhana mafam ani sigi singi saruk singda nomai maru khara ka pagi makhol amuhana ta ke nomai ka pagi makhol ta badagi litan area du ngak selakliba CRPF partner singna nongthakta searchlight kap khatuna yengkhe CRPF na searchlight kap khalakpadagi nakala nemak namakha ta na nomai kap na khide Numidang pung trama thorom tarakpada amuhana mongkot chefu lengang sing amadi sarka phung singi saruk singda nomai kapagi makhol amuhana takhe mafam singasda nomai kapagi makhol tarabasu nakala nimakimiyo sing asopan yawbagi paulai khide hare nongyai matung pung ani ka minute kunron tarakpada nomai kapagi makhol tak kidraba matung da CRPF na searchlight kap khatuna yengsin ki hare amarom da litan PS na konba jalen bung da leba Kuki CSO working committee ukhurgi serol amadadi Arang pung marirom tarakpada mongkot chepu ki search da chatpa misam singda siki bunglom dagi nomai kapsilakpada ngamkho hen khongsai kawba misam ama mahake khubakta nongme maruna panduna sokhe siguma misam singda atamna satharakwa thawngasi yaning de haina phongdorakle nakala maromdana ukrul gi tangkhul khunda nauna amuk landara khre hade matam khara lebluraba matungda ukrul district ki Kuki military ni chingnaba singna thasigi kunga mari amadi kunga manga gi lonaba ahingda district asigi manungda leiba el laho tangkhul khunda bom yauna nomai kapsenduna landara khre hare landarak podu mi asopan gi paulai te hadi paugeli khun sina hai ahingi pung 12 rom tabada Assam rifle ki gari 10 romna saba kangbu ama ukrul dagi lakhe gari singduna sokbau khun lanthok el laho khun jarokpada nupi singna satpa yaro haina thingbadagi gari sing adu mamai laiduna ukrul lomda amuhan ke gari sing aduna han khromatung ahingi pung amarom tabada Assam Rifles person sing satpa thingkiba es laho tangkul khun gi hek mayak na badal leba Kuki khun mongkot chepu da leba pangkadagi Kuki ni chungna singna bom yauna apha makha ki khulai sing sinaduna landara ki amadi landa adu ayuk phaw sathaki hari panba yabadi ukrul amadi kamjong district ki miyam gi yamna maru oiba lambi oiriba national highway 202 haukiba numit kharani mamangdagi kanakomba amata satpa yadana lerakibani thasigi taram da masakhangdaba singna kangpokpi district chatharakiba ambush da miyoi ahum laikidabadagi Kuki singna kaukiba blockade na amuk hena sai theng pidibani haide Laikidraba manaw nupagi sahi tarani thoi sudribi macha nupi bu nongbaina ki halaga ikai khumna ba mahan bikiba miyoi court na sahi kungi phadok pi khre haide
Ngasidagina sahi tare longi mamang kumja 2019 gi July 13 gi nungthil pung anirom tarakpa khaktana tana thengkhang khara da pokminaba laikhidraba manaw nupa naure ibungo gi sahi 13 ga thamanga amasung numit 13 ni khaktamak sukhibi piklibi machanupi bo nongmai uttuna kihalaga ikai khumnaba mahan bikhibani haidana lamphel pata leba just W Tonel Maitai gi fast track special court number 2 Manipur na tha sagi marida lauthokiba judgment amasung order da mara laire hai khraba mioi ama sahi kun gi phadok pikre nomit asida court na mara laire haiduna lauthoklaba matung ngarang pangthokiba sentence hearing gi matung ina pokso act ki section 6 gi makhada sahi kun gi phadok pidaba mioi asigi maming naurem Bisambor sahi yang mapan apok polai kitraba and ibotem kowe kongzon piasa kon ba ten thak khunjaw dagi ne haide ngarang gi sentence hearing da mahakpu sahi kun gi phadok pi batana tana IPC section 506 amasung arms act section 27 clause 1 gi makhada mathang sina chahi ama amasung sahi ahong gi phadok su pi khe punna phadok ahom asigaloina na mahana fine oina lupa lakh ama amasung lupa lising mga gi senpham sing su pigadabani haide pokso eki makhada fine oina pigadaba lupa lakh amagi senpham asidagi lupa lising homphuna victim nupi macha sigi layeng bada sangkhiba sel sing amasung rehabilitation ki damak pigadabani senpham asi mahana piba ngamdrabadi phadoki matam tha taruk sangdokani haide aduga IPC section 506 amasung arms act section 27 clause 1 gi matungina fine oina pigadaba lupa lising mga gi senpham sing asisu piba ngamdrabadi mahaki phadoki matam tha amamam sangdokani tongan section ongke makhada phadok pirabasu hariba phadok sing asigi matam punna satkane mahaku case asiga mari lenana phadunu thamkhiba sahi ahum amasung numit 12 di phadok ki matam asidagi kakthagane haina so court na khanghankhe panbe abdi thasigi mari da mahaku mara leire hana lauthokiba numita court na pokso act section 33 clause 8 amasung pokso rule 2020 gi rule 9 clause 2 for 5 ki matungina lopa lakh mga gi senpham su victim nupi macha sigi mental trauma gi damak pinana ba mari lena ba singda direction pi ki bane irang leira ba su Churchandpur kangpu pi yauna exam pangthoki haide chaliba sahi asigi February mari da wai kham chana chief minister oina wasak lawkhiba tha ahong khara helaklaba Manipur lenga asigi matamda khwaidagi ahanbo oina thabak lawnabagi written examination Manipur gi singi district sing Churchandpur amasung kangpopi yauna mafam kaya da center piduna mai pak na pangthokre Manipur lenga ki Directorate of Social Welfare na haukiba March 18 da notification thoktuna mission shakti gi makada State Hub for Empowerment of Women and District Hub for Empowerment of Women gi tongan ba category gi post sing State Mission Coordinator State Gender Specialist Research and Training Specialist, Account Assistant, Office Assistant, Multitasking Staff, District Mission Coordinator, District Gender Specialist, Specialist Financial Literacy, Account Assistant, DEO amasung Multitasking Staff lawnabagi written examination ado ngan me kungamari gi nomaijung numita pangthokibane Churchandpur kangpokpi senapati amasung Ukhul District ki examination center singda candidate chanirom na examination thakhi tampak lamgi district singi oina GP Women College Imphal College CC Higher Secondary School da center piduna punna candidate lising anina examination thakhi 2023 gi May 3 dagi state asida thorakhiba irang amasung handakta Manipur gi singi lamda Naga amasung Kuki ani gi marakta thorakliba ongkhatnaba irang asigi marakta Social Welfare Department gi makhada nahan gi examination adu maipak na pangthoke irang panalairabasu lenga ki development amasung recruitment gi thabak sing tawdaba yadabana Social Welfare Department na kana honaduna India lengak na paikhalagleba project sing asigi thabak lawba se akangnaba matam gi manungda paikhataba yadabana written examination adu pangthokibane haide Manipur Police na criminal oiba social media post lising mga ga samris ka subna taruk masak khangdokpa loire haina DGP Rajib na phongdokhre Manipur Police ki DGP Rajib Singh na May 15 da ahanba Manipur Rifles ki parade ground da pangthokiba thoram amada kumja 2023 ki June tha dagina haujuk phawbada communal oiba social media post lising mga ga samri ga sunna taruk masak khangdokpa loire masigi manongdagi post lising ahonga chani lauthokre atopa page Samaga Marfu Tare na block tawkre haidi
Manipur Police ki nauna leba gari Jamri ga humudra tare Chief Minister Y Khem Chana khusinakibagi thoram duda wangang laduna DGP Rajib Singh na state ki IT department amadi Union Ministry of Electronic and Information Technology ga khusamnaraga hingsa amadi kangluki irang thohanna siliba social media posting gi mathakta adi oiba thabak sing lokhat pa haukre mahana makha taraduna akanba hingsa gi thodok sing mayok nariba Manipur gumba state amada lenga ki thabak ning thijana salaiba ngamna bagi damak fake news amadi miyamda lana pau piba kangbubu thingba amadi makhoi gi thabak thoram sing kup sen senaba habisi yamna maru oi Manipur social media na yoksinba ngambagi sang ase irang thokpa matamda yamna hengala Facebook ki follower listing humudra mapan yaubaga loinana X ki follower na listing kunga taret phawba yauba yaure mahagna 2023 gi June thada Manipur gi DGP oina thabak paiba horokpa matamda Manipur gi phiba masi yamna khudong thiba tangkak amada leiramkhe kalup anigi marakta hana sunaba thokpa tangkak ama oibana state ki oina yamna khudong thiningai oiba tanja ama mayokna khe adugoma phiba maduda police na mathauning thijina tawbugi tangai fadaba leibaga loinana tung koina police force ki mapanga kan khadhanna basu tangai fadaba ama oikhe madugi matungina comprehensive police modernization plan ase kumja 2023 gi aroiba sarukta state government na sem saraga center da pisin kibane madugi matung Union Ministry of Home Affairs na 2025 ki October 13 da Manipur Police ki lupa crore 196.61 gi senfam police modernization ki damak ayaba pirakhi haire Kuki amadi Naga anigi marakta achauba Lanjao ama thorokpa yai hana phongdorakhre leilon bai phai ki khunja singna me 13 da Naga misam taruk phajin kharaga ngasi phawbo mari makong amata khangdana lairakpasina state sigi singilam da law and order gi phibam sathina phachelaktrabada natana Naga Kuki anigi marakta achauba Lanjao ama singi area da tholakpa yabana center amasung state lagakna athu matamda tangai fadaba thabak sing lokhat haudrabade jengduda natana state sida yamna arubu phibam lakani haina thabaktagi potharaba Lieutenant General Konsam Himaloina phongdokhre leilon bai phai khungi khunja singna me 13 da Naga misam taruk phajin khraga ngasi phawbo mari makong amata khangdana lairakpa sina state sigi maroina singi lamda law and order gi phibam sathina phachelaktrabaga loinana Naga Kuki anigi marakta achauba Lanjao ama state asigi singi area da tholakadra haibagi wafam lakpana center amasung state langana atho matamda dangai fadaba thabak sing lokhatpa mathau tare me 13 da phajin kiba Naga misam taru adu phajin kiba numit adugi matung ina nomanini leraga Kuki khulai paiba singi makhuda laikhidrabra haibagi singnaba laibaga loinana Naga singi tongan balup singda natana nupa taruk aduga punna phamina khiba konsa khungi nupi singnasu hingna puthokna ba takna baga loinana karigomba hat khiba orabasu masa sang phanghana ba demand hena kansilaklibane Kuki civil society CSO gi maruba misak amaga telephone da wari sanabada makoi taruk phajin khibagi knowledge akhoi da leite akhoi gi knowledge da leiba makoi taramari adudi thadokhre hoje amu makoi taruk thadoktre haina claim torakli basidi akhoi sungak pani adubo akhoi CSO gi knowledge da leiba sing adudi thadokre haiba wafam thamke thadokre hai khiba taramari dugi manungda Dimapur dagi mi ani konsa khungi nupi taramathoi amasung anga amani haire Kuki CSO amana hairakliba wafam aduga manawa moongda Kuki NP Manipur na phakiba punamak thadokre haina phongdokhiba leikhiba loinana nupa taruk aduga punna phaminaruba nupi singna Kuki lup singi wafam adu yamna nungaitana makhoiga punna phakhiba bu phade haiba ngambasidi Christian oina topam thoktaba khwaidagi hena masin thibani haiba wafam hanna thamkhiba leirabane Lairiba phiba masi matam chana laksan haudaba tarabadi security ki angle da khakta natana socio ethnic angle haiba ama yamna serious oiba ama da lakani amadi phiba masi sing da khakta nate tampak ta suni haiba wafam thamlakhe Retired Lieutenant General Himaloina High Khanaba yaba wafam de suspension of operation su da lairiba kangbu yaubra yaurabadi kari action lokhatki khungi chahi nauribana hasing nongmai training tawriba sida nongmai singdu kadaidagi lai nongmai maru amadi atai khuchu khulaina kadaidagi lai kanana tambiri kanana training piri habasi khangdokpane khangdoktuna lokhatpa yaba thabuktu lokhatrabadi tungda yamna mang takadaba phibam ama lakani amadi maramasina yamna athubu matamda maruina action khara tawhodrabadi hanadagi sahi ahum irang leiriba sidagi hena lusilaba irang amuk tholakani haba wafam Himaloina phongdokhe Thadou singna Imphal da lakpa
Kuki ni haina identify tawdriba amadi Kuki gi ideology ga karigumba hiram amatada mari lenadaba Thadou Phuruki miyoisingna Imphal da lakpada hena khudongchanaba mathau tarabadi Thadou Students Association da paw phawbirau haina association asina thadorokpa zerol amana phongdorakle zerol sina hairiba miyoising asina Imphal da medical treatment education employment amadi leibagi damak lakpada association da adumak paw phawbirau association na hiram khudingda pangba yaba matengsing pangane association की हेल्पलाइन 7005443525 दा पाव फावबिरौ हाइबा वाफमसु सेरोल्सना मखा ताना फोंदोरक्ले फुरुप सिंगना पुन्ना खोंजंग संग सेंदोना खोलाव सिंग लावख्रे नेमसागी नुपा थांगबोय किबगेन फाव नागामिसम तरुक कल्लु हाइना लावख्रे हौखिबा मे 16 दा लैलोन बाय फै खुंदा फाजन खिबा नागामिसम तरुक अथो मतमदा थादोरा ओ कुकी नेशनल फ्रंट पी की चेयरमैन थांगबोगी नुपी नेमसा किबगेन डिप्यूटी चीफ मिनिस्टर फमदगी लौथो अमदे महाकी नुपा फाव हाइना ngarang mitai tangkhul kabui liangmai mitai pangal yauna tongan phurki miyamna asoba khungsat ama satuna kholaw kya lawkhre India na Tibet ki ning tambagi damak khudong sadaba piba lepkadabane haina China na phongdokhre India na Tibet pu ning tamba phanghanaba khudong saba piba amasung ning tambagi ihawla khanaba platform sembibana chingba thong sing khudak te lepkadabane amasung Dalai Lama ge anawba mapoki process da kutinjil kano aina China na akan buwa pham thamkhre India da leba Chinese embassy gi spokesperson using the social media da thagat post amada Dalai Lama gi reincarnation gi process asi matam sangna leraklaba lining lai sol gi thabak thoram sing mathau tabata natana China gi central government na ayaba piba mathau aduna laklebane taramadi suba Dalai Lama asisu China gi central government na sakhangduna oihankibane maramaduna Dalai Lama gi reincarnation gi issue asi China gi internal matter ne amasong atopa leba na khut thingjinba yaroi masigi mathakta central Tibetan administration haidibasi leba amatana sakhangde maramaduna India na su haisingna khong thangba mathau tai haike Amit Shah na ngamkhai paring da leba state singi border security review khongsat haukhre hade Union Home Minister Amit Shah na ngamkhai paring da leba state singi border security review khongsat ngarang dagi haukhre tongan ba state sing maroina India gi nongsup amasung nongpok thangba saruk da leba state singi ngamkhai paring da satuna border security gi odiba phibam yengsinga da ribasi center langa na frontier security amasung matam gi matungina thengnarakpa security gi oiba challenge Mayok naba ngamnaba lokholakpa khongthanggi matung inane Home Minister Amit Shah na ahanbo ina Rajasthan da chatuna border security gi phibam yengsinba haukhre Rajasthan gi matungda thasigi kumapan da Gujarat da chatkane masigi matungda mathang thagi manga da Tripura da chatkane amasung mathang thagi ani suba sayol adwaida West Bengal da chatuna border security gi phibam yengsinduna ngamkhai paring da deploy tawbalan misingna mayok naba khudong sadaba sing amasung ngamkhai paring gi oiba security gi thabak tawram sing yengsingani haide Maharashtra da SUV lok ta tasin bada nifan si de haide Maharashtra gi Raigad district da sports utility vehicle SUV ama aruba lok amada tasin bada gi miyoi nipan si khrayana police na phongdokhre senior police official amana phongdokpagi matungina miyoi sing adu Dapoli dagi Satra tamna satpagi lambi da accident adu ayuk pung manga dagi ayuk pung taruk phawpagi manungda Polatpur Mahabaleshwar road ta laiba Ambenali Ghat area da thokibane makhoigi gari adu ngana ayuk lok adudagi fangki hana mahangna phongdokle official duna hai kimiyoi sing adu ngana nongalamdai pung anirom tabada SUV aduda Sataragi damak Dapoli town thadokibane adubu makhoi Satarada thungladabadagi numijungba matungda makhoigi imung manunggi miyoi singna thibagi thabak sathake amasung matungda police da paw pirakhi haina mahangna phongdokhe